ꯂꯩꯃꯗꯣ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯊꯥꯗꯣꯏꯗꯤ ꯃꯅꯦꯝ ꯆꯪꯂꯛꯄ ꯎꯕꯗ ꯃꯉꯣꯟꯗ ꯉꯥꯡꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯖꯤꯛ ꯄꯥꯈꯠꯄꯗꯤ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯂꯥꯜꯂꯨꯕ ꯅꯠꯇꯦ, ꯑꯗꯨꯛ ꯍꯛꯅ ꯑꯀꯤꯕꯗꯤ ꯐꯥꯎꯔꯨꯕ ꯅꯠꯇꯦ꯫ ꯌꯨꯝꯒꯤ ꯑꯍꯜ ꯑꯃꯅꯤ ꯈꯟꯕꯒꯤ ꯆꯩꯔꯛꯀꯗ꯭ꯔꯥ ꯉꯥꯡꯂꯛꯀꯗ꯭ꯔꯥ ꯀꯤꯖꯕꯒꯤ ꯋꯥꯅꯤ꯫ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ? ꯂꯣꯏꯔꯦ ꯏꯃꯥ꯫ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ, ꯌꯦꯡꯉꯨ ꯃꯤꯒꯤ ꯃꯆꯥ ꯁꯣꯛꯂ ꯄꯜꯂꯒ ꯗꯁꯥ ꯇꯥꯗꯣꯏꯁꯤ ꯑꯩꯈꯣꯏꯅꯤ꯫ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯅꯪꯁꯨ ꯐꯥꯊꯕ ꯇꯝꯃꯨ꯫ ꯃꯔꯝꯗꯤ ꯍꯌꯦꯡ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯏꯃꯥꯗꯤ ꯃꯤꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯆꯤꯟꯗꯥ ꯄꯧꯗꯥꯅꯕꯁꯨ ꯄꯥꯝꯖꯗꯦ꯫ ꯑꯗꯨꯅ ꯅꯪꯅꯁꯨ ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯈꯪꯅ ꯊꯕꯛ ꯇꯧꯔꯛꯎ꯫ ꯃꯥꯅ ꯂꯩꯇꯅ ꯌꯨꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯏꯅꯣ? ꯊꯥ ꯑꯃ ꯃꯉꯥꯏꯔꯦ꯫ ꯑꯗꯨꯅ ꯃꯇꯝꯁꯤ ꯐꯥꯎꯕꯗꯤ ꯅꯣꯏꯁꯨ ꯈꯔ ꯈꯥꯡꯉꯨ꯫ ꯍꯣꯏ ꯏꯃꯥ꯫ ꯐꯔꯦ, ꯆꯥꯛꯇꯨ ꯊꯤꯔꯣ, ꯄꯨꯡꯁꯨ ꯌꯧꯈ꯭ꯔꯦ꯫ ꯂꯩꯃꯗꯣ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ꯫ ꯊꯥꯗꯣꯏꯗꯤ ꯃꯅꯦꯝꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯁꯤꯡꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯊꯤꯅꯃꯛꯇꯤ ꯉꯥꯡꯂꯝꯕ ꯅꯠꯇꯦ, ꯈꯖꯤꯛ ꯃꯥꯅ ꯈꯪꯗꯕꯗꯨ ꯇꯥꯛꯂꯝꯕꯅꯤ ꯍꯥꯏꯅ ꯐꯅ ꯈꯟꯗꯣꯛꯂꯦ꯫ ꯁꯣꯝꯗꯅꯤ ꯀꯨꯏꯔꯦ ꯅꯨꯄꯤ ꯅꯨꯄꯥ ꯑꯅꯤꯒꯤ ꯃꯋꯥ ꯃꯄꯥꯎꯁꯨ ꯇꯥꯈꯤꯗꯕ꯫ ꯈꯥꯒꯦꯝꯕ ꯃꯥꯁꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯁ꯭ꯇꯗꯤꯗ ꯐꯖꯅ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯊꯥꯗꯣꯏꯒꯤ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯅ ꯀꯥꯎꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯀꯥꯎꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯥꯒꯤꯗꯤ ꯈꯨꯗꯤꯡꯃꯛ ꯇꯧꯗꯕ ꯌꯥꯗꯕ ꯃꯊꯧꯅꯤ, ꯈꯨꯗꯤꯡꯃꯛ ꯉꯝꯅꯕ ꯇꯧꯒꯅꯤ, ꯆꯠꯀꯅꯤ, ꯅꯨꯄꯥꯅꯤ ꯍꯥꯏꯅ ꯈꯟꯕꯒꯤ ꯑꯣꯏꯒꯅꯤ꯫ ꯍꯟꯗꯛꯇꯤ ꯑꯉꯥꯡꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ꯫ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯑꯗꯨꯛ ꯅꯥꯟꯅ ꯊꯣꯛꯂꯛꯏꯗꯨꯅ? ꯗꯥꯖꯨꯅꯦ, ꯉꯔꯥꯡ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯃꯣꯜꯗ ꯆꯠꯂꯨꯁꯦ ꯍꯥꯏꯔꯝꯕꯗꯨꯕꯣ? ꯀꯩꯅꯣ ꯑꯗꯨꯛ ꯊꯨꯅ ꯀꯥꯎꯔꯤꯗꯨꯕꯣ? ꯍꯣꯏꯅꯦ, ꯑꯗꯣ ꯀꯔꯤ ꯋꯥꯠꯂꯒꯦ? ꯅꯍꯥꯟꯁꯨ ꯅꯪꯕꯨ ꯃꯣꯜ ꯆꯠꯂꯨꯗꯥꯏꯅꯦ ꯏꯕꯨꯡꯉꯣ? ꯍꯩ, ꯁꯦꯜꯒꯗꯨ ꯈꯥꯡꯂꯥꯛ ꯉꯝꯃꯔꯣꯏꯅꯦ ꯅꯪꯕꯣ꯫ ꯑꯁ, ꯁꯤꯗꯤ ꯃꯤ ꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯄꯣꯠꯅꯦꯃꯤ, ꯂꯩꯗꯕ ꯌꯥꯗꯕ꯫ ꯖꯣꯅꯤ ꯃꯥꯒꯤ ꯂꯦꯞꯇꯣꯞꯇꯣ ꯈꯨꯝꯖꯤꯜꯂꯒ, ꯀꯌꯥꯝ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯔꯒꯦꯅꯦ ꯍꯥꯏꯁꯤꯕꯣ? ꯁꯥꯊꯤꯅ ꯑꯣꯏꯔꯦ꯫ ꯀꯨꯏꯗ꯭ꯔꯦꯗꯅ ꯑꯩꯅ ꯌꯨꯝꯗ ꯆꯠꯇꯣꯏꯁꯦ꯫ ꯑꯥꯗ ꯄꯣꯠꯇꯣ ꯄꯥꯛꯅ ꯐꯪꯗꯕ, ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯗꯦꯜꯂꯤꯗꯁꯨ ꯐꯪꯗꯕ ꯄꯣꯠꯅꯤ꯫ ꯀꯩꯅꯣ USꯗ ꯁꯥꯕ ꯕꯣꯝ ꯈꯣꯏꯔ ꯆꯠꯂꯣ ꯅꯪꯒꯤꯗꯨꯕꯣ? ꯀꯟꯇ꯭ꯔꯤ ꯑꯇꯣꯞꯄꯗ ꯐꯪꯗꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯍꯣꯏꯅꯦ, ꯕꯣꯝꯖꯥꯎꯅꯤ ꯕꯣꯝꯖꯥꯎ, ꯂꯥꯛꯑꯣ ꯌꯥꯔꯦ꯫ ꯖꯣꯅꯤꯗꯣ ꯂꯣꯏꯁꯤꯜꯂꯛꯈꯤꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯉꯥꯏꯔꯤ꯫ ꯂꯣꯏꯔꯕꯗ ꯑꯅꯤꯗꯨ ꯄꯨꯟꯅ ꯃꯣꯏ ꯑꯅꯤꯒꯤ ꯂꯩꯐꯝꯗꯒꯤ ꯊꯣꯛꯂꯛꯂꯤ, ꯑꯗꯨꯒ ꯈꯥꯒꯦꯝꯕꯅ ꯍꯥꯏꯕ ꯃꯣꯜꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯨꯏꯍꯧꯗꯦ ꯃꯇꯝꯁꯤ ꯅꯣꯡ ꯑꯃꯨꯛ ꯉꯥꯟ ꯅꯨꯃꯤꯠ ꯑꯃꯨꯛ ꯇꯥ꯫ ꯑꯌꯨꯛ ꯅꯣꯡꯉꯥꯟꯕꯒ ꯆꯥꯛ ꯆꯥꯔꯅꯤ, ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯍꯧꯒꯠꯂꯛꯄꯗ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯅꯤ꯫ ꯑꯗꯒꯤꯗꯤ ꯑꯗꯨꯝ ꯅꯣꯡꯃꯗꯨꯃ ꯍꯧꯖꯤꯟꯈ꯭ꯔꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯨ ꯅꯤꯅꯤꯃꯨꯛꯇꯤ ꯍꯧꯖꯤꯟꯈ꯭ꯔꯕꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯊꯥꯗꯣꯏꯒꯤ ꯊꯥ ꯐꯥꯕꯒꯤ ꯆꯠꯀꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯊꯥꯗꯣꯏ ꯃꯥꯒꯤ ꯀꯥꯗ ꯀꯦꯗꯨꯅ ꯂꯩꯔꯤ, ꯌꯥꯝ ꯆꯝꯅ ꯀꯦ, ꯊꯣꯏꯅ ꯍꯦꯟꯅ ꯃꯃꯥꯏꯗ ꯌꯦꯛꯁꯤꯟ ꯇꯩꯁꯤꯟ ꯇꯧꯔꯝꯗꯦ꯫ ꯑꯩ ꯅꯨꯄꯤꯅ ꯏꯍꯦꯟ ꯍꯦꯜꯂꯤꯗ꯫ ꯇꯥꯅꯤꯡꯗꯦꯗ ꯑꯁꯤꯕ ꯋꯥꯅꯤ꯫ ꯑꯣ ꯐꯖꯩꯕꯨ ꯐꯖꯩ ꯍꯥꯏꯕꯅꯤ, ꯁꯥꯎꯕ ꯁꯥꯎꯕ꯭ꯔꯥ ꯀꯩꯅꯣ? ꯏꯜꯂꯤꯕ ꯐꯤꯗꯨ ꯃꯅꯥꯗ ꯄꯟꯈ꯭ꯔ ꯃꯥꯜꯂꯤ, ꯂꯧꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯌꯥꯗ꯭ꯔꯦ, ꯅꯥꯗ ꯐꯤꯖꯤꯁꯦ ꯄꯜꯂꯒ ꯂꯩꯈ꯭ꯔꯦ꯫ ꯇꯥꯃꯣ ꯁꯤꯝꯇ ꯌꯦꯡꯕꯤꯔꯣ ꯂꯥꯛꯑꯣ꯫ ꯄꯥꯝꯍꯩꯕꯁꯨ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯐꯤ ꯄꯜꯂꯤꯕꯗꯨ ꯁꯦꯝꯅꯕ ꯍꯣꯠꯅꯩ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯩ ꯃꯃꯥꯅ ꯊꯦꯡꯈ꯭ꯔꯅꯤ ꯍꯥꯏꯅ ꯅꯅꯝꯃ ꯂꯣꯏꯗ꯭ꯔꯤꯕ ꯌꯦꯡꯂꯨꯆꯣ ꯍꯥꯏꯗꯅ ꯊꯥꯒꯠꯂꯛꯄ ꯂꯩꯁꯅꯥꯗꯣ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯍꯝ ꯑꯍꯥꯗꯁꯨ ꯍꯥꯏꯔꯛꯇꯦ, ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯣꯝꯗꯗꯤ ꯑꯅꯤꯗꯨ ꯑꯅꯧꯕ ꯑꯅꯧꯕꯤ ꯑꯣꯏꯕꯒꯤ ꯌꯥꯝ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯃꯨꯠꯇꯅꯤ ꯂꯩꯅꯔꯤꯕꯗꯨ꯫ ꯑꯅꯤꯗꯨ ꯃꯤꯠꯀ ꯑꯅꯤꯗꯨ ꯃꯤꯠꯆꯥꯟꯅꯅ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯈꯪꯍꯧꯗꯅ ꯂꯥꯛꯄ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀꯨꯝ ꯂꯩꯁꯅꯥ ꯃꯥꯒꯤ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯗꯨꯅ ꯀꯧꯔꯛꯏ꯫ ꯏꯅꯝꯃ, ꯅꯦꯅꯦꯅ ꯂꯥꯛꯑꯣ ꯍꯥꯏꯌꯦ, ꯂꯣꯏꯗ꯭ꯔꯤꯕꯣ? ꯑꯅꯤꯗꯨ ꯀꯥ ꯍꯦꯟꯅ ꯑꯃꯅ ꯑꯃꯗ ꯌꯥꯝ ꯈꯣꯏꯗꯥꯅ ꯌꯦꯡꯅꯔꯨꯕꯅ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯂꯩꯁꯅꯥ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯂꯩꯔꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯈꯤꯗ꯭ꯔꯦ꯫ ꯂꯩꯁꯅꯥ ꯃꯥꯗꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯨ ꯃꯩꯕꯨꯜ ꯍꯧꯔꯦ꯫ ꯁꯥꯎꯅꯤꯡꯅ ꯃꯃꯤꯠꯇꯨ ꯌꯥꯝ ꯈꯥꯅ ꯑꯅꯤꯗꯨꯗ ꯌꯦꯡꯉꯤ, ꯑꯗꯨꯒ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ, ꯏꯅꯝꯃ! ꯍꯟꯗꯛꯀꯤ ꯈꯣꯟꯖꯦꯜꯗꯨꯗꯗꯤ ꯑꯅꯤꯗꯨ ꯏꯈꯪ ꯈꯪꯅ ꯐꯠ ꯐꯠ ꯍꯟꯗꯣꯛꯅꯩ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯂꯩꯁꯅꯥ ꯃꯥꯗꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯕꯅꯤ꯫ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯁꯤꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯄꯥꯝꯕꯒꯤ ꯃꯇꯧ ꯎꯠꯄꯁꯤ ꯑꯣꯏꯔꯦ ꯂꯩꯁꯅꯥ ꯃꯥꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄꯁꯤ꯫ ꯀꯩꯅꯣ ꯂꯩꯁꯅꯥ, ꯅꯪꯅ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯗꯕꯤ ꯀꯥꯁꯤ ꯆꯪꯉꯛꯏꯁꯤꯅ? ꯂꯩꯁꯅꯥ ꯅꯣꯛꯃꯤ ꯅꯣꯛꯃꯤ, ꯇꯥꯃꯣꯆꯥ ꯍꯣꯏꯗꯤ ꯔꯣꯃꯥꯟꯁꯇ ꯂꯨꯞꯄꯤꯉꯩ ꯅꯆꯜꯅ ꯑꯍꯨꯝ ꯃꯔꯤꯔꯛ ꯀꯧꯕꯗꯣ ꯇꯥꯕꯤꯕ ꯅꯠꯇꯦ꯫ ꯀꯧꯕ ꯇꯥꯃꯜꯂꯛꯇꯕꯗꯨꯗ ꯀꯥꯁꯤꯗ ꯐꯠ ꯆꯪꯁꯤꯜꯂꯛꯄ, ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ? ꯀꯧꯕ ꯂꯥꯛꯄ ꯑꯩꯅ ꯂꯥꯟꯗꯣꯏꯔꯣ? ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯑꯅꯤꯗꯨ ꯈꯖꯤꯛ ꯂꯩꯁꯅꯥꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ, ꯑꯗꯨꯕꯨ
ꯄꯥꯝꯍꯩꯕꯗꯤ ꯄꯥꯝꯍꯩꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯀꯧꯕꯗꯨ ꯇꯥꯗꯦ ꯈꯪꯂꯕꯗꯤ ꯃꯤ ꯃꯅꯨꯡꯗ ꯊꯕꯛ ꯇꯧꯔꯝꯅꯤ ꯑꯣꯔ ꯂꯩꯔꯝꯅꯤ ꯂꯩꯔꯝꯃꯣꯏ ꯈꯪꯗꯈꯩ ꯐꯠ ꯆꯪꯁꯤꯜꯂꯛꯏꯁꯦ ꯅꯪ ꯆꯩ ꯆꯥꯒꯤꯔꯣ? ꯍꯣꯏ ꯌꯥꯔꯦ, ꯑꯩ ꯅꯣꯏꯒ ꯃꯥꯟꯅꯕ ꯇꯜꯂꯤ, ꯅꯦꯅꯦꯅ ꯂꯥꯛꯑꯣꯅ ꯍꯥꯏꯍꯧꯕꯅꯤ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯑꯅꯤꯁꯤꯒꯤ ꯃꯃꯥꯡꯁꯤꯗ ꯏꯐꯣꯡ ꯐꯣꯡꯅ ꯃꯥꯅ ꯑꯣꯏꯅ ꯆꯥꯎꯁꯤꯜꯂꯝꯂꯒ ꯆꯠꯈꯤꯕꯁꯤꯗꯗꯤ ꯄꯥꯝꯍꯩꯕꯗꯨ ꯁꯥꯎꯅꯤꯡꯂꯛꯏ꯫ ꯑꯁꯤꯒꯁꯦ ꯉꯁꯤ ꯁꯣꯏꯔꯣꯏꯁꯦ, ꯇꯥꯟꯅꯔ ꯅꯞꯇꯣꯏꯅꯤ꯫ ꯁꯨꯝ ꯏꯊꯛ ꯀꯥꯔꯛꯄꯒꯤ ꯇꯥꯏꯞ ꯑꯃ ꯁꯨꯝ ꯇꯧꯁꯤꯜꯂꯛꯏ꯫ ꯑꯁ ꯌꯥꯔꯦꯁꯦ, ꯑꯩꯈꯣꯏꯅ ꯁꯣꯏꯕꯅꯤ꯫ ꯌꯥꯔꯦ ꯂꯣꯏꯔꯦ, ꯂꯥꯛꯑꯣ, ꯏꯃꯥꯅ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯉꯛꯑꯅꯤ꯫ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯣꯀꯣ, ꯑꯗꯨꯗꯤ ꯑꯩ ꯀꯨꯝꯃꯝꯃꯒꯦ꯫ ꯄꯥꯝꯍꯩꯕꯗꯣ ꯍꯥꯟꯅ ꯀꯨꯝꯈ꯭ꯔꯦ꯫ ꯂꯩꯁꯅꯥ ꯃꯥꯏꯊꯣꯡꯗꯨ ꯁꯨꯞꯅ ꯃꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯂꯩꯁꯅꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯍꯪꯂꯛꯏ, ꯍꯥꯏ ꯀꯩꯗꯧꯔꯤ ꯑꯃꯨꯛ ꯁꯨꯛꯂꯒ ꯊꯣꯛꯂꯛꯏꯗꯤ? ꯂꯩꯁꯅꯥ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯃꯤ, ꯑꯗꯨꯒ ꯃꯆꯤꯟꯗꯨ ꯑꯔꯩꯈꯩ ꯄꯩꯊꯣꯛꯂꯒ, ꯀꯧꯁꯨ ꯀꯧꯕ, ꯑꯗꯨꯒ ꯑꯩꯕꯨ ꯇꯥꯟ ꯀꯥꯏꯕꯤ, ꯃꯤꯒꯤ ꯑꯆꯤꯠ ꯑꯀꯣꯝꯗ ꯌꯦꯡꯂꯒ ꯂꯩꯕꯤ ꯑꯣꯏꯅꯁꯨ ꯇꯥꯍꯟꯕ꯫ ꯂꯩꯃ ꯂꯩꯁꯅꯥꯒꯤ ꯅꯥꯛꯇ ꯐꯝꯃꯤ꯫ ꯀꯔꯤꯅꯣ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯃꯤ ꯂꯩꯁꯅꯥ ꯅꯪꯕꯣ? ꯍꯣ ꯀꯥꯒꯤ ꯊꯣꯡꯗꯣ ꯊꯤꯜꯂꯤ, ꯇꯥꯗ꯭ꯔꯦ? ꯇꯥꯃꯟꯗꯕꯒꯤ ꯆꯪꯁꯤꯜꯂꯨꯔꯦ ꯃꯅꯨꯡꯗ, ꯑꯗꯨꯗ ꯇꯥꯃꯣꯅ ꯊꯣꯡꯗꯨꯗꯁꯨ ꯊꯤꯜꯂꯣ, ꯃꯤꯒꯤ ꯀꯥꯗ ꯑꯌꯥꯕ ꯌꯥꯎꯗꯅ ꯆꯪꯂꯛꯄ ꯑꯗꯨ ꯑꯗꯥꯅ ꯄꯨꯡꯉꯥꯡꯗ ꯉꯥꯡꯉꯛꯏꯕ꯫ ꯃꯁꯤ ꯀꯩꯅꯣꯝ ꯁꯨꯝ ꯇꯧꯈꯠꯂꯛꯏ ꯍꯟꯗꯛ ꯃꯔꯛꯁꯦ, ꯉꯥꯡꯅ ꯁꯛꯅꯕꯅ ꯃꯔꯣꯜ ꯑꯃ ꯋꯥꯔꯤꯕ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯦꯅꯦꯅꯦ, ꯀꯧꯕ ꯇꯥꯃꯟꯗꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨꯕꯗ ꯃꯤ ꯂꯩꯕ ꯀꯥꯅꯤ, ꯅꯪ ꯈꯪꯗ꯭ꯔꯥ, ꯃꯇꯨꯡ ꯆꯪꯂꯛꯀꯅꯣꯏ꯫ ꯂꯩꯃꯗ ꯑꯁꯨꯝ ꯏꯅꯣꯠ ꯍꯥꯞꯂꯔꯦ ꯂꯩꯁꯅꯥ ꯃꯥꯅ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯥꯗꯣꯏꯁꯨ ꯀꯨꯝꯂꯛꯏ꯫ ꯍꯩ ꯕꯦꯝꯃ, ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ, ꯏꯟꯊꯤꯖꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯍꯣꯏꯅꯦꯅꯦ꯫ ꯂꯩꯃꯒ ꯊꯥꯗꯣꯏꯒꯗꯨ ꯊꯣꯛꯂꯛꯏ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ 5ꯃꯨꯛꯇꯪ ꯃꯤ ꯏꯌꯥꯝ ꯌꯥꯝꯗꯅ ꯆꯠꯂꯝꯃꯤ꯫ ꯌꯨꯝꯗꯨꯒꯤ ꯃꯤꯁꯤꯡꯗꯨ ꯆꯠꯈꯤꯕꯒ ꯂꯩꯁꯅꯥꯗꯣ ꯑꯁꯦꯝꯕ ꯃꯤꯅꯣꯛ ꯑꯃ ꯃꯆꯤꯟꯗ ꯇꯝꯂꯛꯏ꯫ ꯍꯣꯔꯦꯟꯗꯩꯗꯤ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯔꯅꯤ꯫ ꯃꯥꯒꯤ ꯀꯥ ꯑꯗꯣꯝꯗ ꯀꯥꯈꯠꯈ꯭ꯔꯦ ꯂꯩꯁꯅꯥꯗꯣ꯫ ꯁꯣꯝꯗ ꯊꯥꯗꯣꯏ ꯍꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯆꯥ ꯏꯁꯤꯡ ꯁꯦꯝ ꯁꯥꯔꯤ꯫ ꯍꯩ ꯆꯥꯇꯣꯝꯕꯤ, ꯅꯃꯥꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕ ꯖꯥꯠꯂꯣ? ꯑꯩ ꯌꯦꯡꯉꯨꯒꯦ ꯄꯥꯕꯨꯡ꯫ ꯁꯅꯥꯗꯣ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯃꯥꯗꯣ ꯊꯕꯛꯅ ꯌꯥꯝꯃꯟꯈꯤꯕꯒꯤ ꯆꯟꯗꯣꯟ ꯊꯤꯟꯕ ꯐꯥꯎꯕ ꯅꯪꯗ꯭ꯔꯕꯅꯤ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯤ ꯆꯪꯂꯛꯄ ꯎꯕꯗ꯫ ꯅꯆꯦ ꯍꯣꯏ ꯂꯥꯛꯑꯦ ꯍꯥꯏꯈ꯭ꯔꯕꯅꯤ, ꯌꯧꯕ ꯌꯧꯔꯛꯑꯅꯤ꯫ ꯊꯕꯛꯁꯤꯅ ꯑꯩ ꯆꯟꯗꯣꯟ ꯐꯥꯎꯕ ꯊꯤꯟꯕ ꯀꯥꯎꯔꯦ꯫ ꯍꯣꯔꯦꯟ ꯃꯤ ꯂꯥꯛꯂꯒ ꯅꯣꯛꯅꯕ ꯇꯥꯔꯤ, ꯃꯆꯦꯠ ꯑꯝꯇ ꯅꯝꯁꯤꯜꯂꯨꯈꯤꯒꯦ꯫ ꯄꯥꯕꯨꯡꯅ ꯏꯃꯥ ꯂꯣꯏꯗ꯭ꯔꯤꯕꯅ ꯍꯪꯍꯧꯏ꯫ ꯃꯥꯗꯤ ꯑꯩ ꯎꯗ꯭ꯔꯗꯤꯅꯦ ꯂꯩ ꯉꯝꯗꯕꯤ ꯑꯃ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝ ꯀꯟꯅ ꯇꯧꯈꯠꯂꯛꯏꯕꯅꯤ꯫ ꯑꯦ ꯇꯥꯅꯤꯡꯗꯦꯗ, ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤ ꯏꯔꯥꯡ ꯏꯇꯧ ꯍꯦꯛ ꯇꯧꯔꯗꯅ ꯂꯩꯁꯥꯕꯤ ꯑꯩꯈꯣꯏ ꯐꯥꯎ ꯏꯔꯥꯡ ꯇꯧ ꯇꯜꯂꯀꯥꯟꯁꯤꯗ꯫ ꯏꯁ ꯂꯩꯁꯥꯕꯤꯔ ꯅꯪꯁꯤꯕꯣ ꯍꯥ? ꯍꯣꯏ ꯁꯤ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯕꯗꯤ ꯍꯜꯂꯛꯄꯤꯔꯣ? ꯍꯩ ꯇꯥꯅꯤꯡꯗꯦ, ꯆꯟꯗꯣꯟ ꯆꯩꯁꯅ ꯊꯤꯜꯂꯛꯇ꯭ꯔꯤꯉꯩꯗꯅꯦ ꯆꯠꯂꯣ ꯅꯪꯁꯨ꯫ ꯁꯅꯥ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯅ ꯃꯥꯡꯒꯣꯜ ꯌꯧꯔꯛꯄꯗ ꯊꯣꯡꯒꯥꯜꯗ ꯒꯥꯔꯤ ꯈꯥꯝꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯃꯆꯦ ꯍꯣꯏ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯗꯨꯅ ꯃꯥꯡꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯂꯥꯛꯏ ꯁꯅꯥꯗꯣ꯫ ꯃꯔꯤ ꯃꯔꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯂꯛꯏ꯫ ꯏꯆꯦ! ꯆꯪꯁꯤꯜꯂꯛꯏ ꯁꯅꯥꯗꯣ ꯂꯩꯃ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ꯫ ꯍꯣꯔꯦꯟ ꯑꯗꯨꯝ ꯏꯃꯥ ꯍꯣꯏ ꯍꯥꯏꯔꯛꯂꯒꯦ, ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯛꯀꯗꯕꯅꯤꯀꯣ꯫ ꯍꯣꯏꯃ꯫ ꯏꯇꯩꯗꯤ ꯀꯨꯝꯊꯔꯛꯇꯦ, ꯀꯩꯗꯧꯔꯒꯦ? ꯄꯥꯝꯍꯩꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ꯫ ꯑꯩꯗꯤ ꯅꯣꯏꯁꯦꯅ ꯆꯪꯉꯛꯀꯅꯣ ꯍꯥꯏꯌꯦ, ꯑꯗꯨꯅ ꯆꯪꯉꯔꯣꯏ꯫ ꯁꯅꯥ ꯃꯆꯦꯗ ꯐꯩꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯏꯆꯦ ꯅꯪꯗꯤ ꯌꯥꯝ ꯉꯝꯃꯤꯅ, ꯏꯇꯩꯗꯒ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯕ꯭ꯔꯣ? ꯍꯥꯏꯗ ꯍꯥꯏꯔꯝꯅꯤ ꯏꯕꯦꯝꯃ ꯅꯪ꯫ ꯏꯇꯩ ꯂꯥꯛꯑꯣ ꯆꯪꯉꯣ꯫ ꯂꯩꯃꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ꯫ ꯍꯩ ꯑꯉꯥꯎꯕ ꯅꯇꯩꯁꯤꯅ ꯍꯥꯏꯕ ꯋꯥꯕꯨ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯁꯤ꯫ ꯏꯅꯦ ꯑꯩ ꯄꯥꯏꯒꯦ꯫ ꯃꯔꯤ ꯃꯔꯤ ꯆꯪꯈꯤ, ꯊꯥꯗꯣꯏꯈꯛ ꯉꯥꯏꯍꯧꯔꯦ꯫ ꯑꯗꯨꯗꯤ ꯑꯃꯨꯛ ꯆꯪꯉꯨꯈꯤꯒꯦ꯫ ꯆꯪꯉꯨꯔꯣ, ꯆꯥꯛꯇꯣ ꯄꯨꯛ ꯊꯟꯅ ꯆꯥꯔꯣꯀꯣ, ꯑꯩꯒꯤꯁꯨ ꯌꯥꯎꯅ꯫ ꯑꯁꯤꯕꯨ ꯋꯥꯅꯤ꯫ ꯐꯔꯦ ꯆꯪꯉꯣ, ꯏꯃꯥ ꯍꯣꯏ ꯑꯥ ꯌꯧꯈ꯭ꯔꯦ, ꯍꯣꯔꯦꯟ ꯉꯟꯅ ꯂꯥꯛꯀꯦ꯫ ꯊꯥꯗꯣꯏꯁꯨ ꯃꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯄꯥꯝꯍꯩꯕ ꯃꯥꯁꯨ ꯒꯥꯔꯤꯗ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯖꯨꯅꯟꯗꯤ ꯃꯥꯁꯨ ꯊꯣꯛꯂꯛꯇꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃ ꯍꯣꯏꯕꯨ ꯑꯣꯛꯂꯔꯤ꯫ ꯀꯔꯣꯝꯗꯒꯤ ꯍꯨꯝꯂꯛꯄ ꯑꯉꯥꯎꯕ ꯃꯥꯂꯪ ꯃꯥꯒꯤ ꯁꯥꯍꯨꯝꯗ ꯌꯥꯎꯕꯅꯣ? ꯑꯁꯨꯛ ꯐꯠꯇꯕ, ꯑꯁꯨꯛ ꯍꯪꯒꯣꯏꯕ ꯅꯨꯄꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯂꯤꯆꯠ ꯑꯗꯨꯕꯨ꯫ ꯄꯥꯝꯍꯩꯕ ꯍꯜꯂꯛꯈ꯭ꯔꯦ ꯈꯪꯂꯕꯗ ꯂꯩꯁꯅꯥ ꯀꯤꯆꯟꯗ ꯆꯪꯗꯨꯅ ꯆꯥꯛ ꯁꯦꯝꯃꯤ꯫ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯃꯥꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯄꯣꯠꯇꯨꯁꯨ ꯇꯧꯔꯝꯃꯤ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯑꯀꯨꯞꯄ ꯄꯥꯎꯗꯔꯒꯨꯝꯕꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯄꯥꯝꯍꯩꯕ ꯃꯥꯒꯤ ꯆꯥꯛ ꯃꯊꯛꯇ ꯆꯥꯏꯁꯤꯟꯈ꯭ꯔꯦ꯫
ꯀꯔꯤꯅꯣ ꯅꯨꯄꯤ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟꯁꯤ ꯇꯁꯦꯡꯅ ꯑꯉꯛꯄ ꯑꯃꯗꯤ ꯑꯣꯏꯔꯤ꯫ ꯄꯥꯝꯍꯩꯕꯁꯨ ꯆꯪꯂꯛꯂꯤ꯫ ꯀꯧꯔꯛꯏ ꯉꯁꯤꯗꯤ ꯃꯕꯨꯡ ꯑꯃꯗ ꯀꯧꯕ ꯃꯤꯡꯒꯧ ꯑꯗꯨꯕꯨ꯫ ꯇꯥꯃꯣꯆꯥꯎ ꯆꯥꯛ ꯊꯤꯔꯦ꯫ ꯄꯥꯝꯍꯩꯕ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ꯫ ꯄꯥꯕꯨꯡꯗꯤ ꯆꯥꯈ꯭ꯔꯕ꯭ꯔꯣ? ꯍꯣꯏ ꯃꯥꯃꯗꯤ ꯆꯥꯈ꯭ꯔꯦ꯫ ꯅꯪꯗꯤ? ꯑꯩꯗꯤ ꯆꯥꯗ꯭ꯔꯤ꯫ ꯄꯨꯟꯅ ꯆꯥꯔꯁꯤ ꯄꯨꯊꯔꯛꯑꯣ꯫ ꯂꯩꯁꯅꯥꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯄꯨꯊꯣꯛꯇꯨꯅ ꯆꯥꯏ ꯑꯗꯨꯒ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯑꯩꯈꯣꯏ ꯏꯅꯝꯃꯁꯦ ꯐꯗꯤ ꯌꯥꯝ ꯐꯕꯖꯥꯠꯅꯤ꯫ ꯇꯥꯃꯣꯆꯥꯎ ꯏꯅꯝꯃꯕꯨ ꯇꯥꯃꯣꯆꯧꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯤꯔꯥꯏꯕꯤꯅꯨ꯫ ꯃꯥꯒꯨꯝꯕ ꯅꯨꯄꯤꯗꯤ ꯁꯦꯡꯅ ꯃꯇꯝꯁꯤꯗ ꯑꯇꯥꯡꯕꯅꯤ꯫ ꯃꯥꯅ ꯇꯥꯃꯣꯆꯧꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ꯫ ꯑꯩꯉꯣꯟꯗ ꯇꯝꯈ꯭ꯔꯕꯅꯤ ꯏꯅꯝꯃꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯉꯛꯑꯦ ꯑꯩꯗꯤ꯫ ꯄꯥꯝꯍꯩꯕꯗꯨ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯂꯩꯁꯅꯥꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯤꯕꯅꯤ꯫ ꯊꯥꯗꯣꯏꯒꯤ ꯃꯔꯝꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯄꯁꯤꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯗꯨ ꯇꯨꯃꯤꯟ ꯈꯟꯗꯣꯛꯂꯤꯕꯅꯤ꯫ ꯊꯥꯏꯅ ꯏꯅꯝꯃꯒ ꯇꯥꯃꯣꯆꯧꯒ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩꯒꯤ ꯋꯥꯔꯤꯁꯨ ꯑꯩ ꯂꯣꯏꯅ ꯇꯥꯔꯦ꯫ ꯏꯅꯝꯃꯁꯦ ꯅꯨꯡꯁꯨ ꯅꯨꯡꯁꯤ꯫ ꯃꯥꯅꯗꯤ ꯀꯩ ꯍꯥꯏꯅ ꯇꯝꯃꯤꯕ? ꯇꯥꯃꯣꯁꯦ ꯃꯥꯅ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦꯌꯦ ꯑꯍꯥꯟꯕꯗ꯫ ꯑꯗꯣ ꯆꯦꯟꯕ ꯅꯨꯃꯤꯠꯇꯨꯗꯩꯗꯤ ꯇꯥꯃꯣꯁꯦ ꯏꯅꯝꯃꯅ ꯅꯨꯡꯁꯤꯃꯟꯕꯒꯤ ꯌꯥꯝ ꯄꯥꯈꯠꯂꯦꯌꯦ꯫ ꯂꯨꯍꯣꯡꯗ꯭ꯔꯤ ꯐꯥꯎꯕꯁꯦ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯈꯤꯗ꯭ꯔꯥꯅ ꯈꯜꯂꯦꯌꯦ꯫ ꯄꯥꯝꯍꯩꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯥꯛ ꯆꯥꯈꯣꯝꯗꯣ ꯑꯃꯨꯛ ꯍꯨꯛꯀꯦ ꯇꯧꯕꯅꯤ꯫ ꯑꯗꯨ ꯃꯀꯣꯛꯇꯣ ꯈꯪꯉꯥꯎ ꯉꯥꯎꯔꯛꯏ꯫ ꯃꯀꯣꯛꯇꯣ ꯐꯠ ꯄꯥꯏꯁꯤꯜꯂꯤ꯫ ꯇꯥꯃꯣꯆꯥꯎ ꯀꯩꯗꯧꯔꯒꯦ? ꯀꯣꯛꯁꯦ ꯈꯤꯇꯪ ꯉꯥꯎꯕ꯫ ꯐꯔꯦ ꯅꯪ ꯆꯥꯎꯔꯣ ꯑꯩ ꯀꯥꯗ ꯉꯥꯛꯇꯪ ꯄꯣꯊꯥꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯝꯍꯩꯕꯗꯨ ꯌꯥꯝ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯁꯅꯥ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯂꯛꯏ꯫ ꯊꯥꯗꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯀꯨꯝꯍꯩ ꯑꯃꯨꯛ ꯌꯦꯡꯉꯨꯅꯦꯀꯣ꯫ ꯁꯤꯗ ꯅꯪꯅ ꯀꯞꯄꯗꯨꯅꯤ ꯑꯩꯅ ꯏꯃꯤꯠꯁꯤ ꯄꯦꯟꯅ ꯌꯦꯡꯅꯤꯡꯂꯤꯕ꯫ ꯄꯥꯝꯍꯩꯕꯗ ꯌꯥꯝ ꯊꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯥ ꯃꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯕ ꯈꯪꯂꯕꯅꯤ꯫ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤ꯫ ꯀꯥꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯥꯒꯤ ꯊꯣꯡꯗꯨ ꯃꯅꯨꯡꯗꯒꯤ ꯂꯣꯟꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯃꯤꯠꯇꯨ ꯃꯁꯦꯡ ꯃꯔꯥꯡ ꯇꯧꯔꯛꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯩꯁꯅꯥꯗꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯄꯥꯝꯍꯩꯕ ꯃꯁꯥꯗꯨ ꯇꯞꯅ ꯂꯦꯛꯊꯔꯛꯏ꯫ ꯂꯩꯁꯅꯥꯅ ꯄꯥꯝꯍꯩꯕ ꯃꯥꯕꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯊꯝꯗꯨꯅ ꯍꯤꯞꯍꯜꯂꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯃꯉꯣꯟꯗ ꯆꯥꯗꯧꯕ ꯃꯈꯩ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯃꯥꯁꯨ ꯇꯞꯅ ꯀꯥꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯂꯦꯡꯖꯨꯝꯒꯤ ꯐꯨꯔꯤꯠꯇꯨ ꯈꯔ ꯆꯤꯡꯊꯔꯒ ꯅꯨꯄꯥꯗꯨꯅ ꯃꯉꯣꯟꯗ ꯀꯣꯜꯍꯟꯕ ꯁꯥꯔꯒ ꯐꯣꯇꯣ ꯀꯌꯥ ꯑꯃ ꯂꯧꯔꯤ꯫ ꯂꯣꯏꯔꯕꯗ ꯃꯣꯏ ꯑꯅꯤ ꯍꯤꯞꯃꯤꯟꯅꯕ ꯃꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯐꯃꯨꯡꯗꯨꯁꯨ ꯂꯣꯏꯅ ꯁꯨꯔꯨ ꯁꯨꯔꯨ ꯃꯈꯨꯠꯇꯨꯅ ꯅꯩꯁꯤꯟꯗꯨꯅ ꯊꯅꯝꯃꯤ꯫ ꯑꯗꯨꯒ ꯀꯥꯗꯨꯗꯒꯤ ꯊꯨꯅ ꯊꯣꯛꯂꯛꯏ꯫ ꯐꯣꯇꯣꯗꯨꯗ ꯌꯦꯡꯉꯤ꯫ ꯁꯤ ꯑꯣꯏꯔꯗꯤ ꯂꯩꯁꯅꯥ ꯀꯅꯥꯅꯣ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯍꯧꯔꯛꯂꯅꯤ꯫ ꯆꯥꯏꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯂꯩꯁꯅꯥ ꯃꯥꯒꯤ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯅꯤ꯫ ꯂꯩ ꯃꯃꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯣꯜ ꯇꯧꯏ꯫ ꯑꯗꯨ ꯃꯆꯥꯅꯨꯄꯥꯗꯤ ꯄꯥꯏꯈꯠꯂꯛꯈꯤꯗ꯭ꯔꯦ꯫ ꯄꯥꯏꯔꯛꯇꯦꯅꯦꯁꯦ ꯉꯁꯥꯏ ꯄꯨꯡ 2ꯗꯒꯤ ꯇꯧꯕꯕꯣ? ꯊꯕꯛꯀ ꯆꯤꯜꯂꯖꯥꯠ ꯂꯩꯕ? ꯃꯥꯅ ꯊꯕꯛ ꯆꯤꯜꯂꯁꯨ ꯐꯣꯟꯁꯤꯗꯤ ꯄꯥꯏꯔꯛꯄ ꯌꯥꯏꯗꯅ꯫ ꯅꯠꯇ꯭ꯔꯒ ꯏꯃꯥ ꯍꯧꯖꯤꯛ ꯕꯁ ꯂꯩꯔꯝꯈꯤꯅꯤ ꯂꯥꯏꯟꯗ ꯑꯣꯏꯅ ꯍꯜꯂꯁꯤꯔꯥ? ꯇꯥꯟꯖꯥꯗꯨꯗ ꯄ꯭ꯔꯤꯇꯝꯗꯨ ꯊꯣꯛꯂꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯔꯤꯔꯣ? ꯍꯣꯏꯅꯦ ꯏꯕꯨꯡꯉꯣꯗꯣ ꯂꯥꯛꯑꯣ ꯍꯥꯏꯈꯤꯕꯅꯤ ꯐꯣꯟ ꯇꯧꯕꯅꯤ ꯄꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯄꯨꯡꯁꯤꯗꯤ 3 ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯃꯥꯁꯨ ꯊꯕꯛ ꯑꯃ ꯆꯤꯜꯂꯝꯕꯁꯨ ꯀꯅꯥꯅ ꯈꯪꯕ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯩ ꯊꯤꯜꯂꯒꯦ꯫ ꯏꯃꯥ ꯄꯥꯕꯨꯡꯗ ꯑꯣꯏꯅ ꯊꯤꯜꯍꯜꯂꯁꯤ꯫ ꯍꯣꯏ ꯍꯣꯏ ꯂꯥꯏꯟꯗꯕꯨ ꯍꯜꯂꯁꯨ ꯑꯃꯕꯨ ꯇꯧꯔꯁꯨ ꯐꯣꯟꯁꯤꯗ ꯄꯥꯏꯔꯛꯑꯗꯤ ꯈꯔꯁꯨ ꯅꯦꯇꯥꯏꯗꯅ ꯑꯗꯨꯒꯤ ꯋꯥꯅꯤ꯫ ꯄ꯭ꯔꯤꯇꯝꯅ ꯊꯤꯜꯂꯒꯦ ꯍꯥꯏꯕꯗꯨꯗ ꯃꯌꯥꯝꯗꯨ ꯒꯥꯔꯤꯗ ꯀꯥꯈꯠꯅꯔꯛꯂꯦ꯫ ꯂꯩꯃꯅ ꯏꯅꯥꯎ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯐꯅꯤꯅꯝꯃ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦ꯫ ꯆꯨꯅꯟꯗꯤ ꯍꯧꯖꯤꯛꯁꯨ ꯃꯥꯒꯤ ꯍꯩꯅꯕꯤꯗꯣ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯅꯨꯡꯁꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯅꯝ ꯅꯝꯕꯤꯔꯛꯏ꯫ ꯆꯠꯂꯨ ꯆꯠꯂꯨ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯆꯠꯂꯣ ꯌꯨꯝ ꯌꯧꯕꯒ ꯄꯥꯎ ꯍꯥꯏꯔꯛꯎꯀꯣ꯫ ꯍꯣꯏ ꯏꯃꯥ ꯁꯅꯥ ꯆꯤꯆꯦ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯒ ꯕꯦꯒꯇꯒꯤ 500 ꯆꯠꯄꯤ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯛꯏ꯫ ꯆꯦ ꯌꯥꯔꯅꯤꯌꯦ꯫ ꯐꯠꯇꯦ ꯂꯧꯁꯤꯜꯂꯣ ꯁꯤꯅ ꯅꯪꯒꯤ ꯀꯩꯀꯩꯅꯣ ꯂꯩꯅꯧ꯫ ꯐꯖꯅ ꯂꯩꯌꯣ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ ꯉꯥꯎꯁꯤꯟꯅꯅꯨ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯁꯅꯥ꯫ ꯍꯣꯏ ꯆꯦ ꯌꯨꯝ ꯌꯧꯔꯒ ꯍꯥꯏꯔꯛꯎꯀꯣ ꯏꯇꯩꯒ ꯈꯠꯅꯒꯅꯨ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯒꯥꯔꯤꯗꯨꯗ ꯀꯥꯈꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯂꯩꯃꯍꯣꯏꯁꯨ꯫ ꯃꯃꯥ ꯃꯆꯥꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯤ ꯃꯌꯨꯝꯗꯨꯗ ꯊꯨꯡꯂꯕ ꯍꯥꯏꯕꯁꯤꯗꯕꯨ ꯑꯗꯨꯝ ꯆꯥꯏꯕꯅꯤ꯫ ꯂꯣꯏꯁꯤꯟꯅꯤꯡꯉꯥꯏ ꯉꯥꯛꯇꯅꯤ ꯆꯥꯏꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯁꯤꯟ ꯇꯥꯁꯤꯜꯂꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯪꯗꯨꯅ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 4:30 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗꯅꯤ ꯂꯩꯃꯍꯣꯏꯁꯨ ꯃꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ ꯃꯔꯤ ꯃꯔꯤ꯫ ꯏꯃꯨꯡ ꯐꯥꯎꯕꯗ ꯆꯪꯉꯨꯈꯤꯁꯤꯗꯅ꯫ ꯌꯥꯔꯅꯤ ꯏꯆꯦ
ꯅꯣꯡꯃ ꯃꯃꯥꯒ ꯄꯨꯟꯅ ꯂꯥꯛꯂꯒꯦ ꯉꯁꯤꯒꯤꯗꯤ ꯆꯪꯂꯔꯣꯏꯒꯦ ꯋꯥꯔꯧꯕꯤꯔꯅꯨ ꯐꯔꯦꯅꯦ ꯆꯪꯁꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯆꯪꯂꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯂꯩꯃ ꯃꯃꯧꯗ ꯑꯣꯟꯁꯤꯜꯂꯤ ꯏꯃꯥ ꯍꯜꯂꯝꯃꯒꯦꯀꯣ ꯂꯩꯃ ꯆꯪꯈ꯭ꯔꯦ ꯄ꯭ꯔꯤꯇꯝ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯏꯄꯥꯁꯨ ꯆꯠꯂꯒꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯈꯠꯅ ꯆꯩꯅꯗꯅ ꯂꯩꯀꯣ ꯏꯕꯦꯝꯃ ꯍꯣꯏ ꯕꯕꯥ ꯆꯪꯉꯨ ꯆꯪꯉꯨ ꯄ꯭ꯔꯤꯇꯝꯁꯨ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ ꯃꯄꯥꯅ ꯆꯠꯈ꯭ꯔꯕꯗ ꯊꯥꯗꯣꯏ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯕ ꯇꯨꯡ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯁꯪꯒꯣꯏꯗ ꯒꯥꯔꯤꯁꯤꯡꯗꯤ ꯂꯣꯏꯅ ꯈꯥꯝꯗꯨꯅ ꯂꯩꯕ ꯎꯏ ꯊꯣꯏꯅ ꯈꯟꯖꯤꯟꯗꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯃꯅꯨꯡꯗ ꯌꯨꯝꯗꯨ ꯃꯤ ꯑꯃꯠꯇ ꯂꯩꯇꯕ ꯑꯃꯒꯨꯝ ꯏꯆꯤꯛ ꯆꯤꯛꯅ ꯂꯩꯔꯝꯃꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ ꯖꯥꯠꯅꯣ ꯂꯩꯁꯅꯥ ꯂꯩꯁꯅꯥ ꯂꯩꯇꯕ꯭ꯔꯥ ꯁꯤꯕꯣ ꯊꯥꯗꯣꯏꯗꯤ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯝ ꯀꯥꯈꯠꯂꯛꯂꯦ ꯀꯥꯒꯤ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯨꯅ ꯆꯪꯂꯛꯏ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯗꯤ ꯐꯃꯨꯡꯗꯨꯗ ꯏꯁꯤ ꯁꯤꯅ ꯇꯨꯝꯂꯒ ꯂꯩꯔꯝꯂꯤ ꯃꯐꯤꯗꯨ ꯍꯣꯡꯅ ꯍꯣꯡꯅ ꯇꯨꯝꯕꯕꯨ ꯁꯤꯈꯩ ꯇꯨꯝꯕ꯭ꯔꯥ ꯈꯪꯗꯦ ꯐꯣꯟ ꯇꯧꯕꯒ ꯇꯥꯗꯒꯩ ꯇꯨꯝꯃꯤꯁꯤꯕꯣ ꯇꯥꯃꯣ ꯇꯥꯕ꯭ꯔꯣ ꯅꯨꯃꯤꯠ ꯇꯥꯔꯦ ꯍꯧꯒꯠꯂꯣ ꯈꯨꯝꯂꯛꯇꯦ ꯄꯥꯝꯍꯩꯕꯗꯣ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯐꯃꯨꯡꯗꯨꯗ ꯐꯝꯃꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯇꯥꯃꯣ ꯄꯥꯝꯍꯩꯕ ꯃꯁꯥꯗꯣ ꯌꯥꯝ ꯇꯞꯅ ꯂꯦꯡꯂꯛꯏ ꯀꯩꯅꯣ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯖꯥꯠꯅꯣ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯁꯤꯗ ꯄꯥꯝꯍꯩꯕ ꯃꯀꯣꯛꯇꯨ ꯇꯞꯅ ꯄꯥꯏꯗꯨꯅ ꯃꯃꯤꯠꯇꯨ ꯄꯥꯡꯂꯛꯏ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯐꯃꯨꯡꯒꯁꯤꯅ ꯏꯔꯣꯏꯅ ꯂꯩꯌꯣꯟꯕꯗꯧꯅ ꯁꯨꯔꯨꯞ ꯇꯁꯦꯡꯕꯗꯤ ꯉꯁꯥꯏ ꯇꯨꯝꯈꯤꯕꯗꯒꯤ ꯑꯁꯨꯛ ꯀꯨꯏꯕ ꯄꯨꯡ 4ꯃꯨꯛꯁꯤ ꯑꯁꯤꯕ ꯑꯃꯒꯨꯝ ꯇꯨꯃꯤꯟ ꯐꯃꯨꯡꯗꯨꯗ ꯂꯩꯔꯨꯕꯅ ꯀꯔꯤꯝꯇ ꯈꯪꯍꯧꯗꯕꯅꯤ ꯄꯥꯝꯍꯩꯕ ꯃꯥꯗꯤ ꯊꯥꯗꯣꯏ ꯐꯃꯨꯡꯗ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨꯅ ꯐꯠ ꯀꯟꯕꯗ ꯕ꯭ꯔꯦꯁꯂꯦꯠ ꯑꯃ ꯐꯠ ꯃꯈꯥꯗ ꯇꯥꯔꯛꯏ ꯊꯥꯗꯣꯏ ꯇꯥꯔꯛꯂꯤꯕ ꯄꯣꯠꯇꯨꯗ ꯌꯦꯡꯉꯤ ꯕ꯭ꯔꯦꯁꯂꯦꯠ ꯑꯣꯏꯔꯝꯕꯗꯨꯗ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯉꯤ ꯌꯥꯝ ꯃꯨꯟꯅ ꯃꯥꯒꯤꯗꯤ ꯁꯤꯒꯨꯝꯕ ꯕ꯭ꯔꯦꯁꯂꯦꯠꯁꯨ ꯂꯩꯇꯦ ꯃꯃꯥꯡꯗ ꯁꯤꯖꯤꯟꯅꯔꯝꯃꯤ ꯂꯩꯁꯥꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯁꯤꯖꯤꯟꯅꯕ ꯅꯠꯇꯦ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡꯗ ꯁꯤꯔꯨꯕ ꯑꯣꯏꯒꯅꯤ ꯃꯁꯥꯗꯨ ꯈꯖꯤꯛ ꯆꯤꯡꯅꯔꯞ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯉꯤ ꯄꯥꯝꯍꯩꯕ ꯃꯀꯣꯛꯇꯨ ꯄꯥꯏꯗꯨꯅ ꯌꯥꯝ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯉꯁꯥꯏ ꯃꯈꯩꯗꯤ ꯊꯣꯏꯅ ꯎꯁꯤꯜꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥꯗꯨꯒꯤ ꯐꯤꯕꯝ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯐꯨꯔꯤꯠꯁꯨ ꯌꯥꯎꯔꯝꯕ ꯅꯠꯇꯦ ꯃꯇꯧꯗꯨꯗ ꯊꯥꯗꯣꯏ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯄꯥ ꯃꯉꯣꯟꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ